Like-minded Growth LMZ Manipuri Mari Shuba Chahigi Meepham State Central Library Imphal gi Auditorium da Pangthok-Khre Makha tana awa ana tarabasingda mateng pangnaba warip silokkhre Thauram aduda group asigi President L Kunjakesur Sharma Vice President Singh Chongtham Jibanata Rosen Thongam Sangita Moirang Them Hanigi Vice President L Baleshwar Advisory Board Member Git Kumar Nepram Khetri Tama Amade Kech Hillary na chingba susar yakhe LMZ Manipur gi Mari Shuba Chahigi Meepham aduda President gi warol piraduna L Kunjakesur Sharma na hai Miyoiba oina pokpagi mahi yanba haibase kanagumba awaba tarabasingda mateng pangba ngamba adupne awa ana tarabasingda mateng pangiba mi amadi selgi awaba ishorna khaklehende ishorna leptana lambi ama natraga ama simbirakane maram aduna LMZ gi thaumi singna kathokpa magal loinena awa ana tarabasingda leptana mateng pangba ngamliba ase ishorna pibiba mamal leraba khudol amani haina mahakna phungdokhe